पेसेंट अमा JNIMS की मेन बिल्डिंग की अनीसुबा फ्लोर दगे चोंगथगे तौबदगी कलहौरे यू थकपगी केस का मरी लेना JNIMS की मेन बिल्डिंग द लायंग चथदुना लेरकपा पेसेंट अमा बिल्डिंग असिगी अनीसुबा फ्लोर गे थोंगनाव की मिंगसेल थुगाइदगा चोंगथरगा चेनगे तौबदगी कलहौरे थौदोक असि ngasi ayuk pung 12 rom taba matamda thokibane nupa asi chahi 35 rom sure mahak Bisnupur district ki manung chanba Toubadagi ni haire nupa aduna JNIMS ki main building yani suba matholdagi thongnaw gi mingsel thugairaga chongthana ba honabadagi mafam aduda duty taramba doctor nurse JNIMS ki security amade manak nakpada laiba miyoi singna kalhaubane nupa adu mafam adudagi asoi angam yauduna puthoroklaba matung makha tana treatment chathakre haire nupa asi numit marini gi mamangdagi yu thakpagi case ka mari lainana hospital asida treatment chathaduna lakhibani haire thogdog adu thokraba matung JNIMS ki director na section thorang lakhotpo ina glass na khari ba thongnaw sing yot ki hapnana ba thorang lakhotna ba khangan khre haire social media da fake question paper thagalakpam yoi sing ge mathakte action lakhotlaga nei kosem council of higher secondary education manipur kosem na sinduna tha asigi section taretage hauduna chatharakiba class 11 amasung Class 12 examination 2022 asida kana gumba kharana fake question paper social media da thagaliba miyoi singi mathakta council gi maikai dage cyber crime amade mari lainaba authority da mathau taba thabak laukhana ba sem sare haina kosem gi secretary CH Biren na thadorok cherol amana phongdorok le cherol asina hai matang asida council gi maikai dage miyam da thamjaning bade education department police department cyber crime social media sing NGO sing amasung laibak miyam gi mateng ga loinana miyam da maruoine exam asibu thajariba mahiroi sing gi pukning da tangdu laita da bathokhaliba miyoi sing asi thidokpada amade phabada mateng pangbigani haibase council gi thajabane loinana matik chaba chairak piduna tungda sigumba thokdok asi amukana thokhandana bahonavada pumnamaki mateng nizari amadi exam asibu thabiriba lamdam asigi nungsizaraba mahiroi sing na sigumba aranba question paper sing da pukning da nungnangba langtakna ba phawbidana ba pukning laitana exam ase saruk yabiduna tungi asa punumag thungboi biyu haina serol asina makhatana phongdorok le March kun phawbugi manungda COVID-19 na laikhidraba miyoi singge ex gracia gi senfam claim tawba yaragane Supreme Court National Disaster Management Authority na laukhoki ba matungin na COVID-19 laishan na maram oidaga March kun phawbugi mamangda laikhidaba miyoi singge imung manungda pigadaba ex gracia gi senfam March kun mari dage hauraga numit Hompuni phawbugi manungda claim tawba yaragani haina Supreme Court na matam lepkhre hiram asigi matangda Supreme Court ta tharakiba writ petition amada court asina pikiba directive amagi matungina chahi asigi March kungi mamangda COVID-19 laishan na maram oidaga laikidaba miyoi singi imung manungna compensation claim tawba yagane outer time limit ase March kun mari dagi hauraga numit hompuni oiragane makhatana COVID-19 na laikidaba miyoi singi imung manungna compensation asigi dama claim tawbugi matam asi numit marfudrane oigane mamangda thokiba order amada COVID-19 laishan na maram oiraga laikhidaba miyoi singi imung manungna claim tawba numittage paraga numit kuntrani gi manungda makoi ge phangpham thokpa compensation pithokadabani haikiba adu makhata na chanagane Supreme Court ki order aduna makhata aduna karigumba claim tawgadoriba miyoi aduna khudong chadaba kaya mayok navadage apiba matamda application pisin bang amhaudrabade makhoina grievances redressal committee da chatpaga loina na makhoi gi khuthangda case aduge basis ta claim tawba yagani haire Myanmar manungda siduna lairamba nupi masak khangba ngamkhre ngarang Manipur ge morega tainaba Myanmar gi border da phangkhiba nongmaina panba nupi amagi asiba hakchang adu masak khangba ngamle asiba nupi adu gi mameng pan aisan sahi kuntragani thoi tamu ge sobo ward ke manung chanba ayeng dagi ni haire asiba hakchang adu ngarang Manipur gi Tengnopal district ki manung chana laiba Govazang khulda yongliba border pillar number 80 ga nakna na laiba Myanmar gi border manungda phangkhibane nupi adu siduna lairamba matamda phina mamit animak punsillaga makokta nongmai maru ama panbagi dakpham lairamkhe nupi adu Myanmar military ge informer oiba haibage maralda pro democracy group na hatpo iramba yai haina chingnare Union Home Minister gi mayokta fazataba wahi wata sizinarubage advocate police na fare haukiba April 8 gi Impact TV gi manung hutna haiba khana nainabagi program da Manipur Pradesh Congress Committee gi spokesperson advocate Sanaujam Samacharan na Union Home Minister Amit Shah gi mayokta fazataba wahi wata sizinaduna ngang saki haibagi maralda ngasi City Police Station Imphal na under section 124 clause A 295
Close Jet 505 na chingba eki makhada fagat khre khana nainaba duda panelist oina saruk yakhiba advocate Sanaujam Samacharan na Union Home Minister Amit Shah gi mayokta athiba wahaiwata sisinaduna ngang sakhi haibage Imphal West District Police ta hiramasiga mari lainana BJP Yuba Morcha Manipur gi President M Baris Sharma kauba miyoy amana ngarang complaint ama thangalakibagi matungin na City Police na ngasi phagat khibani haide Hindi Unification or Imposition Debate haiba hiramda Impact TV gi pangthokiba manung hutna haiba discussion hour aduda BJP Manipur gi spokesperson Saubam Nongpok ngan ba maitai amasung IPSA gi Vice President Khuraijam Athoba su saruk yakhe Varis Saramana sanau haina su khangnaba advocate Samacharan gi mathakta Manipur Police ta wakat khiba cherol aduna hairibade Hindi lol gi matang da bhagna mainland Indian singbu chaivada natana Union Home Minister Amit Shah gi mayokta sisinaroi da bawahi wata sisinaduna hairiba discussion hour aduda criticize tawki haibasene Police na fagalaba advocate Samacharan ngasi numidang waidam City Police na Imphal West ki CJM court ta puthokre haire Hindi optional subject oina thambina ba MP Lorho Phoje na Amit Shah da memorandum pisin khre PM na awang nongpok ki damak afaba khongthang kaya paikhat piriba se khongthang amana nungai na khidaba yai Lorho Phoje awang nongpok state singi school sing the Hindi bu compulsory subject ke mahutta optional subject oina thambina ba MP Dr Lorho Phoje na parliamentary official language committee ke chairman su wariba India ki home minister Amit Shah da memorandum pisin khre memorandum adu da MP Dr Lorho Phoje na hai awang nongpok laiba ka sigi saruk chada Taret dasmik marfudraga nipan tamak oiba amade mising su chada ahum dasmik taret taruk tamak oiba mafam ne loina na tongan ba lol chaniga kun laiba tongan ba nat amadi chanabi laiba mafam ne Prime Minister Narendra Modi na lusing ba NDA laingak asina India da lakpadage awang nongpok ki miyam da hena mijeng changbirakhe adubo asigumba aphabagi mami ase khongthang amana nungai na khidaba yai awang nongpok miyam ase mamang dagi hauna India laingaka apaba mari oiraktana lakhe adubo hojikte center gi lusing ba singge honglakliba apaba mawong matawna ingtapna laiba horaktuna center bu sutapna tapna thajaba horaklabani haina memorandum aduda Phoje na palle Hindi asi yamna phajaba ina khullaba lol ama oibaga loinana malemgi mafam khudingda ngangnaraba lol ne maram aduna lol asibu tamba haibase yamna maru oi adum oina makhudakta tamna ba phongdorokpa asina lana uhanabagi machak ama ohelle Hindi bu awang nongpoke mahiroi singda tamhan baibase hojik makida yamna ruba polum amagum thokane hojiki oinadi mama lol bu tamhanana bahona re Manipur gi oina state language wadiba Manipuri lol bu tamhan baibase compulsory ne maramaduna class 10 phawba Hindi bu compulsory subject ohinba se atopa Hindi bu mama lol oina ngangba mahiroi singa changdam narubada yamna khudong chada ba mayok nagani haina su phongdokhe aroi bada tabi di bapum namak pu thagat chari